Handak Nonglei Nungsina amadi Lena amukta thoktriba mongda sohan khiba Manipurgi tongan ba mafam singda son khiba siga mari leinana Langthabal left mayai likai sida aikhoi yengba lakjabani masiga mari leinana akoina yumsi mayamsi yengba khotpa tawbada yamna sathina sokhre hana ukta tawdaba mongda Manipurda mayam loina akoi khangnare haujiksi Manipur sarkar na masigi len na sokhiba Nonglei Nungsit na sokhiba Nungsit na mayam humdekhiba yum kai mayam se masi tang manga da thokhibani adudagi matung adum nong chuba khotpa su dum mathang aikoi soi haujik Manipur sarkar na lupa crore taruka lakh marifu lakh maudra 90 lakhs aikoi kaithue haina tang manga dagi torpas tang tare te lakthoki andamasi soi basi da officially government na 15,425 masigi yum sing sue lising tramwa samri kun manga se sue na official oina honorable chief minister na mafam yeng ba khopada laukthoi loina na district kharada lupa lakh yankai mukka makoina allocation simaina relief ki Manipur da hojik thoiba disaster sigi mari lenana lakthok pi khre lakchani gi bo wafamdi karigi damakta asuk sathina soaba sugumba natural disaster sha masi state na central government da taksin bidisi karigi no masi karigi national disaster ne na karigi laukthokna na ba state government na hona bidribano state government ga central government ga mari phatrabra khudam oina haijarabada Himachal Pradesh ta natural disaster thoki Tamil Nadu da thoki ate West Bengal da thoki ba matamda state government ki chief minister na lusingduna prime minister da state ki proposal kaya request kaya tawre hairaga natural disaster sugumba thoiba state da thoiba se masi national disaster oina lakthoki aduga central government ki achauba funding piduna sohalaba mayam singsida akhoi mating mayam ama central government ki piki whereas akhoi Manipur dadi double engine government ni state sita huji kaithoiba crore taruka lakh maudra se masidi yenthokpada Imphal East mi lising mangaga chatruk soena officially khabar da kai dai khoi thengnakhre yum mayamchi hoigi yum mayamchi damage tawkhre mang takhre hai lakthokre Imphal West na 6,053 yum sokhre haina officially lakthokre honorable chief minister na chatna khotne yengchelle adurabadi Imphal East lising mangaga chatruk se masi lakh yankai state government dagi relief ki kaithoiba masidi lupa lising ama bok thungnadre kramaina jingha leidorimno adagi kramaina mahi marong sokkiba adagi mana masing sokkiba farm livestock adagi veterinary gi yen gi farm adagi tongan ba sa gi farming tawriba mayam singti paisa kaya pibigani alupa lising ama bok masi yen thoknabada thungnabada lising ama bok phana thungdre aduga jingha pigani hairisi yum amada tin mana amum jingha mana amum piraga yagadra adagi ato district mayam singki allocation se masi adi yamna pikpa yen thokpada pharak tagadaba aikhoi relief fund ama crore taruka lakh maudra thadokpasidi lautak ta thum thadabaga chamanai masina karimata tawba ngamoi loinana aikhoi national gi
disaster gi oiba wafam si state government na kanna cabinet decision lawidana or minister jing mayam delhi da chapidana tawri hairagadi masidi yumamada sokpada yamna pikna sokpa khopa se minimum da lising taruk taret kitang tin manam ni ga kai thokiwa guideline da lei national disaster management authority gi guideline da adagi yum phajana sokpa sidi lak amaga lising kun lei masi mayam se phangna bo honaba tangai fadaba lei adu state government na ngasi tang manga da thokpa na ngasi tang tara yore ada kainte masigi concrete measures mayam se lakhotaba se masi karino central government ge state government ga mari phatrabra haiba se akoi wakhal khalakpa haiba tare loina na hauji choiba se officially announced over 15,425 houses de best away yum kai shon gre haiba city masidi inthona masi yam gre aduna masi yami basi masidagi hena so ambasu lei adi se akoina soiba sida mahi marong adagi farm tawba vegetable farmer sing pakchana manghan kiba adagi sa loiba yen gi farm tawwa o ki farm tawwa san gi farm tawwa mayam yam thina destroy tawre mangre masida office na lauthoiba 15,425 sida di crore chani degi tadana masigi fund ama relief ama masigi relief fund ama darkar leiba 200 crores officially announced tawri masingsi ga hairagadi maramdi as per national अखोगी disasters authority की मागी सुगुम्बा disasters थोकपा सिंगसिदा तौरिबसे युम फजना सोकपना लागामग लिसिंग कुन लेरे अदगी पार्टली सोकप खरा फार्म की कई पुंजलगदी करोड़ चानी हाइबसिटी मिनिमम इट रिक्वायर्स अदु मसी गवर्नमेंट ना इमीडिएट एक्शन से लौदबसे हौजी प्रजा सिंगसे हानगी वायलेंस हिट स्टेट ओइबा अदुना सेंथुमगी फिबम सोअगा लैबा मार्केट जिंगा लैबा खोटपसिबो पैसा लेजरगसु लैबा फंगदबगी अवाब लैबा पोचैगी ममल तांगबा अदगी तोंगान तोंगान बा मीन्स मैम सिंगसे मसी चही अमा हेना अखोइगी इकोनॉमी एक्टिविटीज सेमिट लोन मैम सिंगसे काइथरगा लैबनिना हौजी इमीडिएटली पोचै मेटेरियल लैबसिसु ngамदबा अवाब लैबा चेंग चाक चा फंगदबगी अवाब से लैबा सिदैसिदा करमाइना चिंजाक्तगी हेना युम कई सोक्चलबसिदैदा चिंजाक्की अरुबसु अखोइगी प्रजासिंगते थेंगनरियेबा अदुना मसी तोंगान तोंगानबा असिगुम्बा मयाम अमा लैबसिदा लाइफ स्टॉक की अदगी तोंगान तोंगानबा मयाम सिगी कंपेंसेशन पिबिगदबा डैमेज मयाम सिंग मसिदैसिदा सरकारना करोड़ तरुका 90 लाख खक्ता पिथुई पसी थादुई हाइबसिदी यामना दी मरम चादबा पोट अमा ओइना हाइबसे अखोइ नुंगाइते